PUBG Sanaringeida train takpadagi nupa macha ani Shire. Hauzik mobile phone da inkhalakliba angangsingna yamna pamna sanariba online game amasu oiriba PUBG Sanaringai pukning lupkhibadagi train Takhaibada nupa macha ani Shire. Thogdok asi haukiba thangja numitta Mathura gi Lakshmi Nagar da leiba Mathura Kasganja track ta thokibane. Thogdok asigi matangda Jamunapur Police Station gi Station Head Officer Sasi Prakash Singhana phongdorokpagi matunginna angang ani ase walking chatkani haina mayumdagi thokibadagi online game asida pukning lupkhibadagi train lakpa khangawdaduna takhiba oigani haide makhoigi asiba haksang adugi manakta PUBG game thaduna tekta kaida lairamba mobile phone ani phangki haide siriba angang animak haujik class 10 karibaga loinana game asigi matangda makhoida idea amata leite haina angang amagi Mapa Sanjay Kumar na phongdokhe laikhidraba angang ani adu Gaurav Kumar sahi taraga mari amasung mahaka yumthangnabada leiba Kapil Kumar sahi taraga mari ni haiba khangba ngamkhre Police ki pawgi matungina numit adugi ayuk pung 8 lom tabada railway track ta asiba haksang ani adu taduna leire haiduna manak nakpada leiba miyoisingna tamlakpadagi thogdok asi khangkhibani haide maraiba ki damak thawaina pontha pikhraba Rani Gaiden Liu museum sanaba Urep uyung tamkhre Freedom Fighter Rani Gaiden Liu gi mingda lupa crore taraga manga changna nauna sagadaba Freedom Fighter Museum ngasi Union Home Minister Amit Shah na video conferencing gi khuthangda urep uyung tamkhre nauna sagadoriba museum asina tungi mirol singda maraibak nungsibagi ithilpi bada chauna mateng oiragani haina Union Home Minister Amit Shah na urep uyung tambagi thoramaduda phongdokkhre City Convention Center da pangthokpa thauramadu da video conferencing gi khuthangda athoiba mithunglen ge warol piraduna Amit Shah na tribal singi laktagi maraiba ki damak thawaina pontha pikhraba athauba thobi singbu ikai khumnaba utpo oina tha sigi taraga manga dage kungani thoi phauba mafam kayada khubam amadi museum na chingba sanaba Prime Minister Narendra Modi na lauthokibani haiki Mahakna makha taraduna hai maithirani khanglaba phawbada hanba leitana British ki mayokta Manipur ge athauba thaubi singna lepkhiba adumak chauthokchaningai ni haina singtha thauramadu da saruk yakhiba Manipur gi Chief Minister Birenna Rani Gaiden Liu gi pokna phamlamdam longkauda nauna sagadoriba museum asina athaubi asida natana maraiba ki damak thawaina pontha pikhraba kayabu ningsingjabage phampak ama piraga ne ngasi City Convention da pangthokiba thauramadu da Manipur ge Chief Minister N Birena lusengduna Rani Gai photo da ikai khumna bu utuna laisu katkhe ADC bill gi matang da chingi lamda blockade tawriba handoktrabade counter blockade tawgadawre ADC bill gi matang da chingi lamda highway blockade tawriba se athuba matamda handoktaba tarabade tampakta su miyam punna counter blockade chatharagani haina Iro Maizrao Social Youth Club ta pangthokiba mifam amada Club asigi maikaidagi phongdorokle Club asigi maikaidagi phongdorokpada singa masung tamda laingak ani thoktuna leigadabani haiduna ADC bill assembly ta puthoktuna khanagadabani hairiba si constitution gi wangmadane bill asi parliament ta khanagadabani assembly gi manung chande Manipur miyamna laingak ani leiba yaroi hairingai chairakta bill asigi matang da singi lamda highway blockade tawriba si athuba matamda handokta batarabade Tampaktasu miyam punna counter blockade chatharagane ADC bill asibu saugatliba amadi lusingliba MLA TN Haukip MLA Laisio amadi Alfred Atharge Imphal da lariba yumsingda miyam thomjinduna khongjang changsilagane Tampakta lariba miyamga punna laiminaba pamdrabade singda adumak laikhro haina phongdorokle RK Imo amadi Yamthong Haukip disqualify taunaba speaker gi tribunal da wakat khre Taramathoi suba Manipur Legislative Assembly da 46 Cycle Assembly Constituency dagi Congress ticket karakhiba Yamthong Haukip sahi yangkhaiga mapan apokpa Hankhothang Haukip amadi 11 Sagolbal Assembly Constituency dagi Congress ticket ta karaklaga party asina tanthokduna unattached MLA oina lairiba RK Imo sahi nifuga manga apokpa RK Joychandra anina Indian Constitution gi tara suba schedule gi wangmada Bharatiya Janata Party BJP da yaukibadu maram chade maramaduna Manipur Legislative Assembly gi speaker na khudakta MLA ani asibu disqualify taunaba singmairong da leiba Manipur Legislative Assembly Secretariat ki speaker gi tribunal da Manipur Pradesh Congress Committee na ayiba cherol piduna wakat khre Manipur Pradesh Congress Committee ki General Secretary Election and Media Charge Puriba Soibam Jiten sahi 58 apokpa
S Navakumar Mongsanggai mayai lekai da laiba asina petitioner oiduna Indian Constitution ki 10 schedule gi mayok ta thabak toriba MLA ani asibu speaker na disqualification tawna bacherol pisin khibane S Jiten lusingduna MPCC gi thaupuba kaya na saruk yaduna ngasi chingmairong da laiba Manipur Legislative Assembly gi secretariat ta i bacherol adu pisin khibane Meghalaya gi Chief Minister K Sangma Imphal da thunglakhrei Meghalaya gi Chief Minister amadi NPP gi President Conrad K Sangma numit humni gi khongsata ngasi Imphal da thunglarei ngasi Imphal gi airport da thunglabada NPP gi thomi singna harau tayamna oglaba matungda tongan ba kendra singda lakadoriba general election asigi political conference singda saruk yagadore mahangna airport da thunglabada paumi singna hangba wahangi paukhumda mathang sahida pangthokodoriba taragani thoi suba general election da NPP na soba daita loduna sarkar sembada saruk yagane Atopa party gi lusingba kaya su NPP da yaujage haiba kaya leire aduna lakadoriba taragani thoi suba election da NPP na mai pakna bakan na honagani haike Atopa candidate amata da support tawdana isamak mikhal thengnaragane tonton sana haukiba 2017 da pangthokiba taramathoi suba Manipur Legislative Assembly da Trinamool Congress ki intending candidate oina vote lepkhrabasu BJP gi sitting MLA TH Radesh Yamda sawatuna lakpadu ngasidagi BJP yauna party amata da sawatana taranithoi suba mikhalda vote leplagani haina hairokta intending candidate oigadoriba Moirangthem tonton snana ngasi press club ta paumi singa unabada phongdokhrei mahakna makha taraduna haukiba lising amaga chamapan marfu tareta pangthokpa hanba jila parisata mikhal thengnaraba matung Manipur Legislative Assembly election marida mahak candidate oina hairokta vote lepkhe adubu mahak matik chadabadagi atopa candidate singda sawgatuna lakhibane adubu haujikti mahak masagi oiba arepa ama leibaga loinana kanagumba party amata da support tawdana vote leplagane loinana mahak anekpa party amata ga chatminararoi haina su phongdokhe nupi lan ningsing lamjel pangthokadore uripok nupi apunbalup unalna sahi khudingi leptana pangthoktuna lakpa nupi lan ningsing lamjel thoram December 12 Nongmaijing numit asida thauna phabi ima singda haikat leikat tambaga loinana Uripo kendra gi manungsa na ladiba yum palabi nupi singi oiba nupilal ningsing lamjel pangthoklagane ningsing lamjel asida athoi ahen taraba singda sel gi mana ahanba mana lupa lising manga anisuba mana lupa lising ahum amade ahum subada lupa lising ani pigani haina unal na thadorok pacherol amada khangalakle nungsit ka hena motpadage Delhi da school college thingjin khrei Delhi da hawa nungsit ki phibam phataba pollution ki quality yamna hanthaduna nungsit ka hena motpadage sarkar na school college sing makha taba order ma thoktriba phauba thingjin khrei Delhi da haukiba numit kayani ase nungsit ka hena motpadage Supreme Court na su masigi matang da Delhi sarkar da aset pa wafam kaya thamkhrabane haujik su Delhi da hawa nungsit ki phibam asi ka hena motpadage sarkar na school college sing adu makha taba order ma thoktriba phauba ngasi dagi thingjin khibani haire aroibada tabiriba pumnamakpu thagatsare